इमा नकोय अमता लाओ इमा तमाजे को मुतागिद्रे मिशी सिगी मतंग द सोमदी कना कना चिंगनबी लेबगे तसेंगनमक्ति अइबु हातप लाखोने ओनखिबदगी माबु हातखिबनि अइंगोन तागदबा वाबदो तंफादा ताखिबनि थौदोकसे असियाम थुअगा अखोइद कंप्लेन अमता तौबिरक्त्रिसना करिगी अखोइना सार खोइदा तमुनी सार खोइना अखोइदा मुक तखलकनी अदुदगिदी वा वा लाउनरानी से सिदा लेरिबा कॉल डिटेल सिंगसे येउ नंगा तंफागा कॉल तौनबगे रेकॉर्ड सिंगदो सिदा लोय यावरबनी अदु गइना मतौ करम नै नाउ नुपागी नुपी बो हात कदौरी बनो आई मा बो हात पंगा मोये सार आई मी हात पनतिए सार आई मी हात पनतिए तोंदोंबा नंगा तंफागादी नुंगाइनदबु लेखिदेको करिनो साना हाइबिरिसिबो अइगी इसागा अइ नुपिगगी हक्चांगदा मैदी सुखतखिबगी मैसा फावो कोपा ngamdingay matamsida अइ इसागा अइ नुपिगबु हाले हाइबगी इरानसे अइंगोंदा सिजिनबिगदौरिब्रा तोंदोंबा पुलिस अखोइदी मिपुम खुदिमक चिंगनबा हाइबसे महौसाने अदुगा चिंगनबदो असिंगबो ओंथोकपदुसु अखोइगी थौ एनीवे तोंदोंबा नंगोंदा अहांबे एटीएम तौरबा ममीदु नंगोंदा कमाई उई सर अइना सुना हाइजक्रे करिगिनो अइगोंदा हंजिन हंजिन हंगबिरिसिबो पुलिस अखोइगी इथौसे हंजिन हंजिन हंगबदुसुनी नंगना उहोवे हारिबु ममी एदु नुपीर नुपारा कादुदा इबु हानर होनरमिदो ममी खक्तने अदुना इदी नुपीर नुपारा खमौद्रे ए नंगी कादी मई मुथले हाइदाइने कमाई उरिबो नत्ति नत्ते सर मदुदी अइ कादगी मपाना थोखिबदने ममीदो उहोबने मसीगी मिसीगी मतंगसे याम थुना पुथोकप ngमनी फारे अदुदी अखोइ चलगे को फनी सर चैनल असिना असेंबु वारीदा युमफम ओइबा सीरीज खरे पुथोकचगेन खंजरी मसिदा दोमदोंगी वारी लेरगदी मखादा पीरिबा फोन नंबर असिदा थाबिरागदी याम नुंगाइजगनी अदुगा लोइनना यावनिंगबा आर्टिस्ट सिंगसु मागी डिटेल्स का लोइनना फोटो थाबिरकननाबा चैनल सिगी माइकैदगी निंगसिंगजरी तोनोंबा साक्से खरा चाथोरसिला तमो अइ सक्सारोय कई कई नो खरजु चासलुरे है लाउ है खरा चारोरसि तमो अइ वाम ता हाइजगे इमागा तामोगने युमसिदा लेबि होरो अइ मतम खरा युमसे थादो चलगे खले कइनो नंग गांगिदोबा अइ नुपिगा अइ इसागा लेत्रबा युमसिदा अइ लेनिंग्रे तामो अदुगा तामो अइना युमसिदा लेबदने अखिबजु फावे कइदोबै किदोइनो तोंबा इमासु लेरि अइसु लेरिदना अस तामो अइ वखनसे नुंगाइफम चुकंग खंग्रे अमसु पक्षिंग सिंगने अदुना अइना युम थादोगा चके खनमसिदा तामोसु यपिरकनो अइना तामोदसु ननौना यके खंदे तोनोंबा नंग मुन्ना खल्ला नयामबदिने नंग मुनुक्सिबनिको तामो अइ हेंग चलगेना गाड़ी फावो वाइख्रबने फरे नंगे अपामदने अइ येलरोय कइनो बेक्साउजिगा कदोंदे लिंबिदोइनो अइजे इम्फालदा इंटरव्यू अमते यावजरगे तौबने इंटरव्यू यावगी वैल्यू ओइद्रे थबुकते अखोइना पीदोरे कइनो न थबक फंगमनिने हे फ्री द चाद्रोमनिने कइनो सार खोइना हाइबिरिसिबो यामना चाव युम अमा लैये मदुदा नंग मतम खर लैब तारे नते कइनो सार खोइना ताकपिरिसिबो है नंग फाना नमने नुपी पुलिस का लोई पोरा लेरिनु सैदा ओए युमसी कना कना ले रेंसिदा इथंदने लैसे हश अदुदि एरेस मेमो सिदि मसादा दुम पीर लोइरेने नत्रा होइदा यारेदा मिस लैसना नंग लैसाबिनी नसामक नर्स अमसुनी तोनोन बाबू नंगना निंगथीना सेवा तौरमी अदुबु
ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯇꯣꯟꯗꯣꯟꯕꯒ ꯅꯪꯒꯁꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯀꯩꯅꯣ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯅꯔꯁ ꯑꯃꯅꯤ ꯅꯔꯁ ꯑꯃꯒꯤ ꯃꯊꯧꯗꯤꯅꯦ ꯑꯅꯥꯕꯕꯨ ꯁꯦꯕꯥ ꯇꯧꯕꯅꯦ ꯍꯣꯏ ꯃꯗꯨꯒꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯃꯨꯛ ꯇꯥꯛꯁꯜꯂꯛꯀꯅꯨꯅꯦ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪ ꯂꯩꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯨꯅꯤꯅꯦ ꯅꯪꯉꯣꯟꯗ ꯍꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯂꯤꯕꯗꯤ ꯇꯣꯟꯗꯣꯟꯕꯕꯨ ꯑꯍꯥꯟꯕ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯗ ꯅꯪ ꯀꯥꯏꯗ ꯂꯩ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯗ ꯂꯩꯌꯦ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯅ ꯎꯍꯧꯗ꯭ꯔꯤꯕ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯗꯅ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯑꯦ ꯆꯨꯝꯃꯤ 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 ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯁꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯤꯅꯦ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇꯨꯗꯤ ꯅꯪ ꯀꯥꯏ ꯂꯩ ꯑꯩ ꯃꯣꯏꯗ ꯂꯩꯌꯦ ꯑꯗꯨꯅ ꯑꯃꯨꯛ ꯅꯪ ꯀꯝꯗꯧꯅ ꯎꯍꯧꯗ꯭ꯔꯤꯕ ꯑꯩꯁꯨ ꯋꯥꯁꯔꯨꯝ ꯆꯪꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯑꯅꯥꯕꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯁꯦꯟꯅꯔ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯗ ꯇꯥꯃꯣꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯝꯃꯤꯕ ꯃꯤꯗꯣ ꯑꯩꯁꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯨꯔꯤꯕꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯨꯝꯃꯤ ꯍꯩ ꯌꯥꯝ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯩꯁ ꯐꯔꯦꯅꯦ ꯇꯝꯐꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯃꯇꯝꯗꯣ ꯑꯍꯤꯡꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 4ꯐꯧ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯇꯝꯗꯣ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯍꯩ ꯃꯗꯨꯃꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯂꯥꯜꯂꯤꯕꯨ 이씨 ꯌꯥꯝ ꯂꯥꯟꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯣꯏ ꯅꯪꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯂꯩꯔꯕꯅꯤ ꯅꯪꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯣꯟꯗꯣꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯣꯟꯗꯣꯟꯕꯒ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯗꯨꯒ ꯇꯣꯟꯗꯣꯟꯕꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯐꯣꯟꯒꯤ ꯂꯣꯀꯦꯁꯟ ꯇꯣꯟꯗꯣꯟꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯃꯣꯏꯗ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯇꯥꯏ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯇꯧꯗꯦꯅ ꯍꯧꯖꯤꯛꯇ ꯍꯥꯏꯒꯤꯗꯥꯏꯅꯦ ꯍꯣꯏ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯁꯦꯡꯅ ꯈꯨꯝꯃꯨꯅꯦ ꯐꯔꯦꯁꯦ ꯑꯩꯈꯣꯏꯅꯤꯒꯤꯅꯦ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯅꯪ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯌꯥꯔꯅꯤ ꯌꯥꯝ ꯂꯧꯕꯤꯔꯣꯏ ꯁꯤꯗ ꯅꯠꯇꯦ ꯃꯁꯛꯁꯨ ꯐꯖꯩ ꯌꯨ ꯕꯣꯇꯜ ꯑꯃꯒ ꯑꯊꯣꯡꯕ ꯑꯇꯥꯎꯕ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ 이베마 ꯀꯩꯅꯣꯅꯦ ꯌꯨ ꯕꯣꯇꯜ ꯑꯃꯒ ꯑꯊꯣꯡꯕ ꯑꯇꯥꯎꯕ ꯈꯔ ꯇꯧꯔꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝ ꯌꯥꯅꯤꯗ ꯑꯩꯈꯣꯏꯅ ꯑꯩꯁꯤꯗꯤ ꯅꯪꯒꯤ ꯐꯅꯕꯅꯤꯀꯣ ꯑꯩ ꯁꯥꯔ ꯍꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯔꯒꯦ ꯑꯣ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯅꯨꯄꯤ ꯄꯨꯂꯤꯁꯀꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯗꯕꯅꯤꯅꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯁꯥꯔ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯆꯠꯈ꯭ꯔꯣ ꯅꯣꯛꯇ ꯍꯥꯏꯌꯣ 하이 비나스키야 너의 할로나 해 하이 마디 미핫비 오이람드레네 해 쌈잡이 미 오이르르미네 호이네 호이네 아나 할라모 코이 기땅 탱나 라게 파레 파레 탐모 탐모 탐 हौजिक्ति नंगी जन्मम लैत्रेने नंगा प्लान सिनमिनबा लैसनासु अखोइगी कस्टडी दे लैरे महाक मरान पुमनमक याजखरे ꯇꯣꯟꯗꯣꯝꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯩ ꯃꯨꯠꯄ ꯃꯇꯝꯗꯨꯗ ꯃꯃꯤ ꯇꯥꯏ ꯀꯥꯏꯅ ꯃꯃꯤ ꯎꯏ ꯀꯥꯏꯅ ꯍꯣꯏ ꯍꯥꯏꯌꯣ ꯀꯔꯤꯒꯤꯗꯃꯛꯇꯅ ꯅꯪꯅ ꯅꯨꯄꯤ ꯍꯥꯠꯂꯤꯕꯗꯤ ꯁꯥꯔ ꯑꯩꯅ ꯍꯧꯒꯠ ꯀꯪꯈꯠꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯌꯦꯜꯂꯤ ꯃꯗꯨꯗ ꯑꯩꯅ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯍꯣꯏ ꯋꯥꯐꯝ ꯑꯗꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯏꯌꯥꯝꯕꯒꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯃꯗꯨ ꯃꯤꯅꯝꯕꯅꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨꯅ ꯂꯤꯔꯛꯑꯕꯅꯤ 이씨 नयाम्बदा हंगमुरगसु मियोय कयादा नुक्सिबि लेक्ता हाय हंगदा हंगजलुरगना असेंबेक्ता खंगदे उदी उदना मिंगोंदा मरान सिबेक्ता याब्रो नंगबु ngawrबा नते नंगबु ngawrबा हायबा हे हे अपंग नंगी नुपीना चटलिबा लिचतसिंगदु कदाइदा चटलिनो करी तौरिनो मदु खंगलमलगदि मसि थोखिद्रो हा मसि थोखिद्रबा से नंगी नुपीदु लाइफ इंश्योरेंस यावी मधुगी सेलदुना लैसनागा नोयनी चेंखरगी सिनीने ओय सेल हाइबसे लोइबनाय मधु लोइखरगने नंगी फिबम सिदा लैसनाना येंगदुना लैब ngमगद्रो
ꯍꯣꯏ ꯂꯩꯁꯅꯥꯗꯣ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯉꯕ ꯃꯤꯅꯤꯅꯦ ꯐꯔꯦꯁꯦ ꯑꯩꯈꯣꯏꯅꯤꯒꯤꯅꯦ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯅꯪ ꯃꯐꯝꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯐꯅꯕꯅꯤꯀꯣ ꯑꯩ ꯁꯥꯔ ꯍꯣꯏꯅ ꯄꯥꯝꯕꯗꯣ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯇꯧꯖꯔꯒꯦ ꯂꯤꯔꯣꯅꯦ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯔ ꯆꯠꯈ꯭ꯔꯒꯦꯕ ꯁꯥꯔ ꯑꯍꯥꯟꯕ ꯊꯧꯗꯣꯛꯇꯣ ꯇꯥꯃꯣ ꯇꯣꯟꯗꯣꯝꯕꯅ ꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯑꯦ ꯍꯥꯏꯖꯟꯈꯤꯕꯅꯤ ꯀꯅꯥ ꯂꯩꯒꯦ ꯇꯝꯐꯥ ꯑꯩ ꯃꯨꯝꯇ ꯀꯟꯕꯤꯌꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦꯕ ꯑꯁ ꯍꯧꯖꯤꯛꯅꯦ ꯀꯥꯁꯤꯗ ꯃꯤ ꯑꯃ ꯆꯪꯉꯝꯃꯤ ꯀꯥꯏꯗꯒꯤ ꯃꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥꯝ ꯊꯣꯛꯈꯤꯕ ꯎꯍꯧꯗꯦ ꯑꯁ ꯅꯠꯇꯦ ꯏꯃꯨꯡꯁꯤꯅꯅꯦ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯇꯨꯅ ꯃꯥꯅ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯖꯟꯈꯤꯕꯅꯤ ꯇꯥꯃꯣ ꯁꯦ ꯑꯣ ꯅꯪ ꯂꯩꯌꯦꯗꯅ ꯁꯤꯅ ꯈꯤꯇꯪ ꯁꯣꯛꯍꯜꯂꯨꯀꯣ ꯑꯁ ꯑꯩ ꯁꯣꯟꯕꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯇꯣꯏꯗꯣ ꯈꯤꯇꯪ ꯁꯣꯟꯗꯗꯤ ꯃꯥꯜꯂꯣꯏꯌꯦꯕ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏꯕ ꯇꯝꯐꯥꯅ ꯂꯩꯈꯤꯗ꯭ꯔꯒ ꯐꯪꯗꯣꯏꯕ ꯁꯦꯟꯁꯦ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅꯤꯒꯤ ꯉꯥꯛꯇꯅꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯇꯝꯐꯥ ꯂꯥꯏꯖꯥ ꯀꯩꯗꯧꯔꯦ ꯏꯆꯦ ꯇꯥꯃꯣꯗꯣ ꯍꯥꯠꯅꯕ ꯇꯧꯔꯝꯃꯦ ꯍꯥ ꯑꯩꯅ ꯂꯥꯎꯕꯗꯒꯤꯅꯦ ꯁꯤꯗꯒꯤ ꯆꯣꯡꯊꯔ ꯆꯦꯟꯈ꯭ꯔꯦ ꯊꯥꯡ ꯁꯦꯡꯕ ꯃꯥꯅ ꯍꯨꯟꯗꯣꯛꯑꯝꯕꯅꯦ ꯇꯝꯐꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄ ꯇꯝꯐꯥꯗꯣ ꯑꯩ ꯏꯊꯟꯗꯅ ꯍꯥꯠꯄ ꯅꯠꯇꯤꯌꯦ ꯇꯥꯃꯣ ꯇꯣꯟꯗꯣꯝꯕꯒ ꯄꯨꯟꯅ ꯍꯥꯠꯈꯤꯕꯅꯤ ꯅꯤꯡꯊꯦꯝ ꯅꯪ ꯍꯧꯒꯠꯂꯕꯣ ꯃꯥꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯑꯉꯥꯡꯁꯦ ꯂꯣꯏ ꯈꯪꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯉꯥꯡꯗꯣ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯉꯥꯡꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯔꯛꯑꯅꯤ ꯈꯟꯕꯗꯒꯤ ꯑꯗꯨꯅ ꯑꯉꯥꯡꯗꯨꯁꯨ ꯍꯥꯠꯈꯤꯕꯅꯤ ꯐꯖꯩ ꯌꯥꯝ ꯁꯥꯊꯤꯅ ꯐꯖꯩ ꯑꯉꯛꯄ ꯋꯥꯔꯤꯅꯤ ꯂꯤꯁꯅꯥ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯖꯥꯎꯗ ꯂꯩꯇꯥꯔꯦꯅꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯂꯩꯁꯅꯥ ꯅꯪꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯊꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯖꯟꯕꯅꯤ ꯅꯪ ꯊꯥꯖꯔꯤꯕꯅꯤꯅꯦ ꯍꯥ ꯑꯩꯈꯣꯏꯁꯤ ꯄꯨꯂꯤꯁꯅꯤꯅꯦ ꯄꯨꯂꯤꯁ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯗ ꯂꯩꯕ ꯇꯥꯔꯦꯅꯦ ꯍꯥ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯍꯟꯈꯤꯕꯅꯤ ꯁꯦꯜ ꯂꯩꯔꯤꯉꯩꯗꯗꯤ ꯅꯪꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯁꯦꯜ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯅꯪꯒꯤ ꯃꯃꯤ ꯐꯥꯎꯕ ꯎꯔꯣꯏꯅꯦ ꯇꯣꯟꯗꯣꯟꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯐꯦꯜ ꯑꯣꯏꯔꯦꯅꯦ ꯍꯥ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯁꯨ ꯐꯪꯉꯔꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯄ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯒ ꯆꯠꯂꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯏꯗꯤ ꯍꯥ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯗꯤ ꯅꯪ ꯈꯪꯗꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯖꯥꯗꯨꯅ ꯍꯥꯏꯗꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤꯅꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯈꯤꯗꯦ ꯃꯥ ꯋꯥꯅ ꯈꯥꯡꯈꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯅꯤꯁꯃꯦꯟ ꯐꯪꯕ ꯇꯥꯕ ꯁꯥꯔꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯥꯏꯁ ꯇꯧꯖꯔꯒ ꯆꯦꯅꯦꯜꯗꯨꯗ ꯎꯠꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨ ꯈꯪꯗ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯁꯥꯔꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯦꯟꯖꯔꯛꯀꯦ ꯑꯩ ꯅꯥꯛꯇ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ ꯑꯩꯒꯤ ꯊꯕꯛꯁꯤꯡꯁꯦ ꯇꯥꯕꯨꯅꯤ ꯅꯣꯏ ꯊꯕꯛꯇꯣ ꯃꯥꯏ ꯄꯥꯛꯅꯕ ꯑꯩ ꯁꯦ ꯅꯣꯏꯅ ꯈꯪꯉꯒ ꯍꯪꯉꯒꯁꯨ ꯁꯤꯒꯤ ꯀꯥꯔꯗꯁꯤꯗꯅꯦ ꯑꯩ ꯅꯝꯕꯔ ꯌꯥꯎꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ